compound laiba Vaiga Chandra Open Air Theatre da pangtokhiba loishinbagi thoramda athoiba mingthunglen oina saru yaraduna Governor 𝗔𝗡𝗂𝐬𝐲 phongdokhibani loishinbagi thoram aduda Governor 𝗔𝗡𝗂𝐬𝐲 hai haukiba chahi 2010 dagi hauduna Manipur lengangna chahi khudingi pangthoktuna lakpa Sangai Festival asigi makha chatharakpa oina handak chahi gi oina pangthokliba 12 suba Manipur Sangai Festival asi pangthoknaba hotnabada mari leinaba department singna awaba kaya mayoknarabasu Sangai Festival 2010 unity amadi lamdam asigi chawkhatlaba cultural identity asibu maipakna utpa ngamba festival ama oikhi Manipur ki tourism asibu hena chawkhatpa ngamnaba hotnaduna lamdam asigi miyamda tourism ga mari leinana thabak phangdraba naha singda thabak pidenabagidamagta Manipur lenga ke maikadegi tongan ba maruiba infrastructure project sing paikhatuna hotnari Handak chahigi oina pangthokliba Sangai Festival asina tourism ga mari leinaba stakeholders sing amata oina punsinduna tourism gi lamda hena chawkhatnabagi fida amasu piba ngamki Sangai Festival 2010 asida tongan ba cultural sourcing utpagi mathakta lamdam asina puthokliba film dagi hauraga traditional sports events sing Manipur gi chawkhalaba art sports amadi community spirit sing mapum fana leibak miyamda utpa ngamki haina su phongdokhi Sangai Festival loishinbagi thoramadu mahakna makha taraduna phongdokhibada leingakna senduna pangthokliba Sangai Festival 2010 asibu maipakna pangthoknaba hotnabada Manipur lengaki makhada leiriba tongan ba department sing amadi Manipur miyamna amata oina thodang lauduna hotnabadagi festival asi maipakna pamdaba thodok wathok amata thoktana pangthokpa ngambani haina su mahakna Manipur lengaki mari leinaba department singi official sing amadi Manipur miyambu su thagatpa phongdorakli Sisi Sangai Festival aroiba numit ajaba tare numit tarani chukna chatharakpa aroiba numit sida ai hang isamana lejeri pharmacy board manungdani adubu aroiba numit oiraga su kogi public ki athingba leraga su IDP singi athingba leraga su mase koi government gi order amagi makha da oina tawbunina tawda yadi haibagi mongda tawrabanina hojikse kogi stage ta uliba performance sing amadi yengba laiba audience sing ni kyam tilli amadi kari performance upiri haibadu ayamtang mayamda ay utarake amadi IDP singi awaba amdi public singi awaba yumna hanjange haibagi yadabagi awaba kayama leriba satra da furakpagi issue kayama leribasi punamak na thairaga akori stage ta koi jagoi amadi performance kayama uthogdaba yadi haibagi chimda public tagi laiba issue singse punamak na thairaga uliba amadi yengba lakpiriba audience sing mi kayam tilli amadi public issue je na thairaga kyam leiri haibadu ai amta ai mayamda khanganjarake notice window gi makai deki mayamda yenghanjarake aigi mangda leiba si khoi yengba lakpiriba miyam sing ni aroibu numit ni ngasidi mamangda koi mi kun tram tang yengaga su aroibu numit sidi mi khara yamna lai aduga hojikasi stage ta koi hang phibom da leiri program utkhaba matung atopa anowo program ama tholok tribagi gap hajaba tare aduni hojik leiriba se aduga naigi nakanda leiriba sinjena koi gi yengba lakpiriba mayam amadi duty dabiba police personnel sing amadi ngasidi police tagi yengba lakpiba public na yami hajaba tare ngarang makta so koi kumalampak ta pangthokkiba isai da su mamang da koi Sangai Festival yengba laktraga su concert tadi nupi nupa khaktana ayamba lai hajaba tare ado sigi makhata bu soi mayam ucharake aduga makhata na amu mayam min tamina gisi Masagi yumda changhandriba fawba IDP singna relief camp ta changdana mafam amada laiduna khongjang changsilagani IDP singi awaba ubidana lamdam asida tangdu leitaba hajindabugum Sangai Festival pangthokliba asi yaningde ngasidagi masagi asengba mayumda changhandriba fawba IDP singna relief camp ta changdana ayaba mafamda ahing yarektuna makhata na masagi yumda hanjindriba fawba khongjang changsinkigani haina ngasi Kangla Western Gate mamangda IDP singa changsinkiba wakat mifamda Chochanpudagi lanjenaklaba irom abung maitaina phongdokre Sangai Festival pangthokpa yaningde aikhogi yumda hanjinhallu haina IDP singna changsinkiba khongjang aduda
Kangla Western Gate mamang Manipur miyamna hauzik Sangai Festival pamde yumda hanba pami hingbagi hakka Sangai Festival ga onaba yaroi Displaced Lives Matter Not Empty Festival Fundamental Rights Reform Festival and Tourism na haibasna chingba wahi sing thaba play card paiduna wakat mi from naba matungda Kangla Western Gate ge rally oina chatuna Sangai Festival pangthokpa yaningde aikhoi yumda hanjil hallo haiba kholaw lawraduna BT Kendrejit flyover bridge of famjinduna nakal nama ama lambi ngahak thingki Madugi matungda flyover bridge adu lalaga uripok achom lekai gi community hall forward rally adu chatuna lamthungpham oikhi khongjang adu da saruk yakiba chochampudagi iroma abung maitaina phongdokhibada laingak asina IDP singi awaba ubidana tangdu leitare haiduna Sangai Festival pangtholiba asi maram chade Haujik Santi Laire Haina Sangai Festival Pangtokuna Lamdamasi Santi Labor Manhalaga IDP Singi Tabak Torama Tawaraktabagum Tauba Amadi Haujik Isai Sagi Yumda Changhalagani Haibasu Changba Yaba Mafum Haujik Sel Kapsilaga Yum Saba Changba Yahandana Lady Anakpada Lady by Yum Sing Haibadi Torbung Bangla Amadi Dolai Tabiguma Asida Change Haibada Yaraktaba Hariba Periphery Ariada Ladyba Mafam Singda Changba Yadragadi Kangpokpi Chorchanpur Amadi Mori Asina Karam Kanda Changhan Gadori Bano Haibida Wakal the Chingnabama Pokale Sarkar gi Maikaidagi Resettlement Program Chapchara Mami Tahandana Asida Nungnangba Poktuna Sangai Festival Tauribasi Santi Laitana Laiba Manhalaga Taubasi Yaningde IDP Singa Sangai Festival Houdringa gi Changsilakiba Khongjanga si Sangai Festival Yaningde Haiba Khagnatana Yumda Hanjin River Fawa Relief Camp ta Hanjindana Masa gi Yumda Hanjin River Fawa Ayaba Mafam da Yarektuna Relief Camp ta Hanjindana Khongjang Sing Makhatana Changsin Kigani Haina Su Phongdokhi I have to Tampuri Landel Sabri. Nasi Timbiri Bamayamasi, Manipuri, Mafam, the Kavi Landel, Mafam Kavela, Relief Camp, Nova Amadin, Relief Camp, the IDP Nampusalaga, Nasi Lenax of Homes, a quick the book with money. Monday, Rick Santi Larian, with Sangai Festival, the Panto Eraga. As Mana Santi Manjana, IDP Singi, Tabak Homet, however, the Mondoba. Hauji koi isa yum da changal ani ya bam pham da har ga su hauji bakse paisa kapse le ga sa ba changi ya da ba adu hauji anak pada le riba yum sing se koi changi ha di ko bung bangla gumba ko kaningum ba koi gudalai hadi gumba changi ha ka ma ya ta ba an har ba periphery area da le riba ko pham sing changi ya da koi kang ko jo chan ko am di more se kang kang to di ma ha ba koi wakhal ching bom phau le da re ana sarkar go ba mai ke de resettlement program da chap cha na koi da Mami Tahanabis, according to Lam Pokna, Sangai Festival, Tawasi, Santi, Lentana Santi, Lego Malala, Tobas, Yandi, and a quick Hopani, and Nasi Taiba, Kongan, Sumari Sangai Festival, and the Habituna. I call Yunda Handel and the Boy, really can the however from the Quaker talks of Manhattan. Dana, the Vigilant and the Wiser, I think we didn't really came the Kakoma, charging the Karai. Chilena matai kari kai le matham na khang da ko je kan le ga mo na sida di santi le na Sangai Festival da ga na mutari ko malam pa ko sai da ga to yam da pesa nam de thaga ga ko buna ye le be da na le ga smile le be ko no ha je de na ko je santi le ga na ko yum da hanjin bi ha be che ha yo ni December da yum hanjin be gi tharang ha be di mo na ya ba matham gi ha be ni ba ko adu bo ko je champur ga more ga ji mo na kari na Mars pudi ha ba adu tamana to din ha be su mo na yek sin ji po ju ha di National News amuk pathok cheri Election Commission na SIR gi thabak thoram chayol ama sangdokre December 13 ta loshingadawri Election Commission of India na Hojik State Mapan amasung Union Territory Omda chathariba Electoral Roll gi Special Intensive Revision adu loshinbagi thabak chayol ama sangdoktuna December 13 fawba chatharagani aduga December 13 ta draft roll ama semgadawri mamangda ECRI gi Maikaidagi December Marida SIR Thabak Thoram Singh Asil Loshinana Bad Deadline P Kibani Nauna Semdoklaba Matamasi Voters in the Enumeration Form Sing P Bagi Matamasi December Taraga Matoi Fawba Yagadawribani Loinana Draft Electoral Roll Ama December Taraga Tarukta Miam the Putokuna Hana December Mapanda Putokani Hana Toramba Adu Matam Sangdorakpani Anoba schedule asina maram ojuna electoral roll gi final list adu hana leplamba mathang chahi gi February 3 ta puthokadaba adu February 19
ngakpigani taraga marida oina matam sangdorpani hiramasiga mari leinana election commission na hauji chathariba SIR gi official singda khangan ba laikhrabani semdoklaba schedule asina draft roll ama sembal loiraba matung mathang chahi gi January ama fawbagi manungda awatpa amadi asoiba sing adu update tawbagi matam piri revise tawraba matam asigi manungda polling station singi rationalization amasung rearrangement adu December taraga matoi fawba sangdukli loinana December taraga nithoi dagina taraga manga fawba control tawraba table sing upgrade tawba yagadawri amasung December taraga taruk tagina January taraga manga fawba Election Commission of India na Electoral roll gi SIR gi draft adu da claim amasung objection sing torokpagi matam piri khongthang adu loireba matung da aroiba publish tawgadaba voter gi list adu gi check tawba matam adu February 10 fawbagi manung da loisinggadawri commission asigi maikai dagi matam sangdorokpa asi BLO sing ahen ba thabak pishille haina maikai kayadi complaint torokpa sina oigani haina thajanari Hornbill Festival gi mangoinana Santana Nagaland gi PAP regime komthorakre December amadagi hauduna numit 10 ni chupna pangthokadaba Nagaland gi achauba cultural amasung tourism gi kumhai ama oiriba Hornbill Festival asigi yenglaga Center Lengangna Nagaland gi protected area permit regime komthorakre haina agency gi pauna fongdorakli Nagaland gi Chief Minister Nephew Riona Thasi kungani panda Union Home Minister Amit Sahada ai bachero thaduna Nagaland gi PAP regime lokthokpinaba amasung tongan ba partner lebak singi representative singi permit ayaba pibinaba appeal tawki PAP regime haibasi India gi akhanaba mafam kharada mapan lebak tagi lakpa miyoi singna chatnaba hotnabada mathau taba ayaba amani hariba regime asina maruina awang nompoki lamdam ayamba thamli Manipur Mizoram amadi Nagaland gi PAP regime asi kumjali singani ga taraga mathoida tourism promote taunabagi damakta lokthokhi adubu mamang chahi gi December thada awang nompoki oirakliba security gi oiba fibam yengduna amuk hana thamjinkhibani CM Riona Amit Sahada thakiba cherol aduna Nagaland gi PAP regime asi center lengakna amuk hana review tawbagi matam oire haina ningsingkhibaga loinana Nagaland gi summit loan chawkhatnaba miyam gi income generate tawba amadi miyoi kayada thabaki khudongchaba fangaliba numit 10 ni chupna pangthokadoriba Hornbill Festival asida mapan lebaktagi miyoi kaya lakadori maram asina PAP regime asi Nagaland gi dagi lokthokpiu haina appeal tawkhibani chahi asigi oina Hornbill Festival partner lebak taruk host ominadori hairiba partner lebak sing asi festival asigi tungan ba culture thorum business round table amadi networking gi oiba thabak thorum sing da saruk yagadabani hairi Hornbill Festival gi partner lebak sing adudi France United Kingdom, Ireland, Austria, Malta amadi Switzerland. India gi Ministry of Home Affairs na Nagaland gi Chief Secretary da tharakpa cherol amada Hornbill Festival na Nagaland gi semilon chawkhathanba amadi tourism chawkhathanbada lawriba thodang asi sakhanglakpaga loinana Nagaland gi PAP regime komthokle haina fongdorkhibani hairi adubu PAP regime komthokle hairiba sigi hena akupa waroldi hauzik fawbagi oina khangba ngamdri Nagaland gi Hornbill Festival asi haukiba chahi khara sida malengi mafum kayada maming chatpa cultural amadi tourism festival ama oirekli International news amu pathokchari California da nomai kapagi thodokta miyoi mari shikre tara shokre USA gi California gi state Stockton da leiba banquet hall da imung manungi miyam tinba thoram amada nomai kapshilakpadagi miyoi mari sikre amadi tarana asok apan nangkre haina mafam adugi sheriff ki official singna fongdoragli 𝗠𝗔𝗡𝗜𝗣𝗥𝗜 sheriff ki office ki wangangloi had a bread na fongdorakpada sikhiba sing adugi manungda angang su yauki hairi thodok adu atamnana target torpa mihat oigani haina paugi mifamada wangangloi bread na makata na fongdokhi mafam adugi miyoi singna fongdorakpagi matung inna nongmai kaplamba chingnaba miyoi adu hojik fawba faba leitri loinana miyam da mateng panganaba official singi maikai dagi fongdorakli Police detective singna mara leiraba miyoi adu masak khangdoknaba amadi karigidamakta nomai kapagi thodok adu mahaki maikai dagi chathakibano haiba adusu thidoknaba yamna kanna honari 𝗠𝗔𝗡𝗏𝗏 County District ki Anthony Oriba Ron Fetchers na fongdorakpada kanagumba miyoi amana thodok adu da chenaba miyoi adugi matangda I pau fanglabadi khudakta police yohanbirau haina fongdorakhi
nongoi kapagi thawdok adu kha kilometer humfurom chatlaga leiba mioi lakh ahumrom taba Stockton gi banquet hall da ngarang mafam adugi matam numidang pung 6 aduwai da thokibani banquet hall adu da parking lot adu atopa manaka leiba business singa punna sharing toba ama oiki mafam adugi mayor Christy Fugazi na phongdorokpada soklaba mioi sing adugi fibam sing matangda makha taba paw amata phongdokpa leitri hairi Aroibada Indonesia gi Sumatra da ichauna sen kiba masing 402 yaukhri Southeast Asia cyclone Dewat na chauna chaithing piduna leiringai da Indonesia gi Sumatra ithatta leptana churakpa nong na maram oiduna ising ichau thokpadagi sian kiba mioi 403 sukhri atopa mioi chani ga humdra ga mapan amana hojik fawba thiba khangina leiri hairi Indonesia gi disaster management gi maikaidagi ngasi ayukta phongdorakiba warolda nong chingi fibam na thokhaliba awa ana adu da sikhiba mioi sing adu 403 sukre hairapani adubu masing adu lakadoriba nong manini asida hengalakpa yana leiri haina Indonesia gi authority sing na phongdorakli maraga sida leibak adu gi monitoring service ki official sing na phongdorakpagi matung inna mamang chahi gi lebak popa numitagi mafam adu da leptana akanba nong tarakpa maramna chawna ising thumjinba amasung chingning khaiba gi thodok kaya ma thokhi Sumatra ithat aduda supnagi nomagi kilometer chahum hena nong tabagi record tawba ngamki amaromda ithat adugi awang thangba sarukta irai numita namlakhiba video clipping kharada laikhomna fumjilaba yum tanba mafam kayama su ulakhi weather official singna Sumatra da lairiba miyoi singda akanba jackson wahi phongdokladuna chingning khaiba amadi turel pathalakpagi thodok sing aduda mikup nahum singna lainana ba hairakhi akanba nong aduna Indonesia gi Sumatra khakta natana Malaysia amasung Thailand dasu akanba nong chuduna mioi kaya siramlagani haiba thajanaba phongdoragli nakal amaromda cyclone Dewat purakpa akanba nong aduna ngarang fawbada Sri Lanka da mioi chamaga yangkai ga humdoi gi punsi manghankhre chahi asigi August thadagi hauraga Vietnam Philippines Thailand Indonesia Malaysia Pakistan India amasung China da mioi lishing kya sian khrabani Hariba mawong asina mamangda manana thokpa laikhidri experts singi wafam da greenhouse gas emission hengalakpadagi global climate change laktuna aingasagi mawong asi honglakpani hairi gi pau pathokchaba matang asida loisanjare midyeng tabikhiba pumnamapu amukasu hanak khurumjari